ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯀꯣ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯕꯨꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯟꯁꯤꯡꯁꯤꯅ ꯉꯁꯤꯁꯦ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯑꯩꯈꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯤꯗ ꯑꯃꯨꯛ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤꯅꯦꯅ ꯅ꯭ꯌꯨ ꯏꯌꯔ ꯒꯦꯗꯔꯤꯡ ꯃꯌꯥꯝꯕ ꯃꯅꯥꯎ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯄꯨꯂꯞ ꯀꯧꯕꯤꯗꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯖꯁꯣꯟꯅ ꯈꯥꯕꯩ ꯄꯥꯏꯔꯦ ꯌꯦꯟ ꯊꯣꯡꯕꯒꯤ ꯌꯦꯟ ꯊꯣꯡꯕꯒꯤ ꯊꯕꯛꯁꯦ ꯃꯥꯅ ꯇꯧꯊꯔꯦ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯉꯧꯕ ꯍꯧꯈ꯭ꯔꯦ ꯇꯥꯃꯣ ꯁꯟꯖꯣꯏꯅ ꯁꯣꯝꯗ ꯁꯤꯡ ꯀꯟꯅ ꯁꯦꯝꯃꯤ ꯃꯥ ꯁꯦ ꯁꯤꯡꯒ ꯁꯦꯝꯊꯗꯅ ꯃꯥ ꯍꯧꯖꯤꯛ ꯁꯤꯡꯁꯦ ꯂꯣꯏ ꯆꯣꯠꯂꯝꯗꯅ ꯅꯨꯡꯁꯥꯗ ꯁꯤꯡ ꯐꯧꯔꯤ ꯃꯥ ꯍꯧꯖꯤꯛ ꯑꯗꯣ ꯍꯧꯖꯤꯛ ꯖꯁꯣꯟꯒꯤ ꯇꯤꯜꯍꯧꯁꯦ ꯃꯨꯟꯁꯜꯂꯛꯑꯦ ꯃꯥ ꯍꯧꯖꯤꯛ ꯃꯊꯪ ꯀꯩꯅꯣ ꯍꯥꯞꯊꯔꯛꯑꯅꯤ ꯊꯣꯡꯕꯒꯤ ꯁꯔꯨꯛꯁꯦ ꯈꯥꯕꯩꯁꯦ ꯃꯥꯅ ꯄꯥꯏꯔꯦ ꯑꯕꯨꯂꯦꯗꯨ ꯁꯣꯝꯗ ꯚꯤꯗꯤꯑꯣ ꯀꯟꯅ ꯅꯝꯃꯤ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥ ꯄꯥꯏꯔꯝꯗ꯭ꯔꯦ ꯃꯥꯁꯨ ꯃꯥꯏ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯉꯕꯅꯤ ꯃꯌꯥꯝ ꯃꯥꯏ ꯆꯦꯅꯦꯜꯗꯨꯁꯨ ꯑꯕꯨꯂꯦ ꯑꯦꯟ ꯑꯅ ꯑꯩ ꯍꯥꯞꯆꯔꯝꯒꯦ ꯆꯦꯛ ꯇꯧꯕꯤꯌꯣ ꯁꯤ ꯃꯥꯏ ꯅꯥꯀꯟꯗ ꯍꯨꯏ ꯑꯃꯁꯨ ꯀꯟꯅ ꯀꯨꯜꯂꯤ ꯆꯅꯝ ꯇꯤꯜꯍꯧꯁꯤꯡ ꯍꯥꯞꯊꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯁꯣꯟꯅ ꯃꯩꯁꯤꯃꯗꯤ ꯈꯔ ꯁꯣꯜꯂꯦ ꯁꯤ ꯇꯥꯃꯣ ꯁꯟꯖꯣꯏꯒꯤꯁꯦ ꯁ꯭ꯃꯣꯛꯂꯦꯁ ꯆꯨꯂꯥꯅꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯁ꯭ꯃꯣꯛ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯥꯏ ꯁ꯭ꯃꯣꯛꯂꯦꯁ ꯆꯨꯂꯥ ꯁ꯭ꯃꯣꯛ ꯆꯨꯂꯥ ꯑꯣꯜꯂꯦ ꯃꯥꯏꯁꯦ ꯑꯕꯨꯂꯦꯗꯨ ꯁꯣꯝꯗ ꯄꯥꯏꯔ ꯀꯟꯅ ꯅꯝꯃꯤꯁꯦ ꯇꯥꯃꯣ ꯁꯟꯖꯣꯏꯒꯤ ꯁ꯭ꯃꯣꯛꯂꯦꯁ ꯆꯨꯂꯥꯁꯤꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯥ ꯀꯟꯅ ꯁꯦꯝꯃꯤ ꯃꯄꯨꯗꯣ ꯃꯥ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯁꯦꯝꯃꯦ ꯇꯧꯔꯤꯁꯦ ꯑꯁ ꯆꯥꯛꯄ ꯉꯝꯗꯗꯅ ꯃꯥ ꯍꯧꯖꯤꯛ ꯆꯦꯅꯨꯒ ꯍꯥꯞꯆꯜꯂꯒ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯕꯨꯂꯦꯅ ꯊꯣꯡꯊꯔꯒꯦꯅ ꯑꯃꯨꯛ ꯉꯥꯏ ꯂꯩꯈ꯭ꯔꯦ ꯖꯁꯣꯟ ꯉꯥꯏꯍꯥꯛ ꯆꯪꯈꯤꯕꯁꯤꯗ ꯆꯥꯛꯈꯠꯂꯦ ꯏꯅꯦꯅ ꯄꯥꯏꯔ ꯈꯔ ꯐꯩ ꯇꯧꯔꯦ ꯇꯥꯃꯣ ꯁꯟꯖꯣꯏꯅ ꯆꯥꯛꯈꯠꯂꯦ ꯑꯕꯨꯂꯦ ꯆꯥꯛꯈꯠꯂꯦ ꯊꯥꯡꯒꯠꯍꯧꯔꯣꯏ ꯍꯣꯏ ꯍꯥꯎ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯁꯣꯝꯗ ꯂꯩꯔꯦ ꯁꯥꯟꯇꯤꯒꯤꯁꯦ ꯏꯔꯣꯝꯕ ꯁꯤꯡꯖꯨ ꯆꯩꯔꯥꯎꯕꯅꯦ ꯑꯝꯇ ꯍꯥꯏ ꯑꯝ ꯇꯧꯔꯛꯑꯣꯁꯦ ꯅꯣꯏꯁꯨ ꯑꯣꯟꯁꯤꯜꯂꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯝꯇ ꯁꯥꯇꯤ ꯑꯣꯟꯁꯤꯜꯂꯛꯑꯣ ꯃꯤ ꯍꯥꯏ ꯇꯧꯔꯣ ꯍꯥꯏꯁꯦ ꯁꯤ ꯀꯩꯅꯣ ꯇꯦꯕ ꯉꯥ ꯇꯣꯏ ꯊꯣꯡꯉꯦ ꯁꯤꯅ ꯌꯦꯡꯉꯨꯀꯣ ꯅꯣꯏꯅꯤ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯣ ꯉꯥ ꯁꯤꯁꯤ ꯇꯣꯏ ꯆꯤꯆꯦꯟ ꯊꯣꯡꯕꯅꯦ ꯅꯣꯏ ꯑꯗꯨꯝ ꯊꯣꯡꯉ ꯆꯥꯕꯗꯣ ꯑꯩꯅ ꯕꯦꯡꯒ꯭ꯂꯣꯔꯗꯒ ꯊꯣꯡꯉ ꯄꯤꯖꯕꯅꯦꯅ ꯌꯥꯝ ꯍꯥꯎꯕ ꯃꯑꯣꯡꯗꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯀꯣꯔꯥ ꯊꯣꯡꯕ ꯑꯝꯇ ꯇꯥꯊꯔꯛꯑꯣꯁꯦ ꯇꯦꯕ ꯁꯤꯁꯦ ꯄꯀꯣꯔꯥ ꯍꯧꯔꯦ ꯁꯤꯗꯅ ꯄꯀꯣꯔꯥ ꯃꯍꯤ ꯂꯩꯔꯦ ꯃꯪꯒꯟꯁꯤ ꯑꯩꯈꯣꯏ ꯖꯦꯕꯦꯅ ꯍꯥꯏꯔꯛꯄꯅꯤ ꯆꯤꯆꯦ ꯃꯪꯒꯟꯁꯤ ꯈꯤꯇꯪ ꯐꯨꯠꯂꯣ ꯑꯗꯨꯒ ꯅꯩꯈꯥꯏꯔꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦꯅ ꯑꯩ ꯍꯥꯏꯔꯦ ꯁꯤꯃ ꯖꯦꯕꯦ ꯁ꯭ꯇꯥꯏꯜꯗ ꯁꯤ ꯄꯀꯣꯔꯥꯁꯤ ꯑꯩ ꯏꯅꯥꯎꯅꯨꯄꯤꯗ ꯑꯩꯅ ꯇꯝꯖꯕꯅꯦ ꯁꯤꯅ ꯁꯤꯡꯖꯨ ꯁꯤꯡꯖꯨꯁꯦ ꯂꯣꯏ ꯃꯌꯥꯝ ꯁꯨꯔꯦ ꯊꯣꯏꯗꯤꯡ ꯕꯦꯁꯣꯟ ꯑꯗꯒꯤ ꯁꯥꯟꯇꯤꯅꯁꯨ ꯊꯝꯕꯧꯁꯨ ꯌꯥꯎꯏ ꯊꯝꯕꯧꯁꯨ ꯑꯗꯒꯤ ꯁꯥꯟꯇꯤꯅ ꯁꯣꯝꯗ ꯀꯟꯅ ꯇꯛꯈꯥꯏꯔꯤ ꯁꯝꯒ ꯊꯥꯗꯔꯒ ꯁꯣꯝꯗ ꯉꯥ ꯀꯟꯅ ꯉꯧꯈꯥꯏꯔꯤ ꯏꯇꯩꯃꯅ ꯁꯤꯅꯤ ꯃꯌꯥꯝ ꯍꯥꯎꯔꯅꯤ ꯌꯥꯝꯅ ꯂꯤꯂꯤꯁꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯦꯡꯒꯗꯕꯅꯤꯀꯣ ꯑꯩ ꯉꯁꯥꯏ ꯍꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯃꯊꯪ ꯇꯧꯊꯔꯛꯈꯤꯅꯤ ꯁꯣꯝꯗ ꯑꯉꯥꯡꯈꯩ ꯑꯆꯥꯄꯣꯠ ꯀꯟꯅ ꯆꯥꯔꯤ ꯖꯁꯣꯟꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯑꯀꯨꯕꯒ ꯑꯅꯤꯁꯨ ꯆꯥꯔꯦꯍꯦ ꯑꯩ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯀꯌꯥꯝ ꯍꯥꯎꯒꯦ ꯌꯥꯝ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯑꯣ ꯆꯥꯎ ꯐꯖꯅ ꯐꯝꯃꯒ ꯆꯥꯊꯔꯤ ꯍꯥꯎꯕ꯭ꯔꯥ ꯆꯥꯎ ꯆꯩꯔꯥꯎꯕꯤꯔꯤꯕ
ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯃꯌꯥꯝꯗ ꯁꯤ ꯂꯩꯔꯦ ꯃꯣꯏ ꯃꯌꯥꯝ ꯀꯟꯅ ꯊꯣꯡꯗꯅ ꯊꯥꯛꯇꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯣꯝꯗ ꯅꯍꯥꯟꯃꯨꯛꯀꯤꯁꯨ ꯌꯥꯝ ꯇꯧꯗꯕꯅꯤ ꯉꯁꯤꯅ ꯆꯥꯃꯦꯗꯤ ꯍꯥꯏ ꯏꯁꯤꯡꯗꯤ ꯁꯦꯡꯗꯦꯗ ꯑꯁ ꯂꯣꯏ ꯄꯣꯠ ꯃꯥꯏꯁꯤꯜꯂꯝꯃꯅꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯣ ꯃꯌꯥꯝ ꯆꯥꯝꯃꯅꯦ ꯍꯧꯖꯤꯛ ꯁꯥꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯃꯅꯤꯁꯥ ꯑꯉꯥꯡꯒꯤ ꯍꯨꯏ ꯂꯥꯛꯁꯤꯟꯒꯅꯨ ꯑꯗꯨ ꯍꯨꯏꯗ ꯆꯤꯛꯑꯦ ꯍꯥꯏꯕꯅꯦ ꯍꯨꯏ ꯂꯩꯕꯗꯤ ꯍꯥꯏ ꯍꯣꯏ ꯁꯦ ꯑꯉꯥꯡ ꯂꯩꯌꯦꯕ ꯇꯥꯏꯅꯤ ꯃꯌꯥꯝ ꯑꯉꯥꯡ ꯀꯞꯄ ꯃꯈꯣꯟꯒ ꯇꯥꯍꯜꯂꯤꯁꯦ ꯀꯣꯏ ꯂꯥꯛꯀꯦ ꯑꯁ ꯍꯧꯖꯤꯛ ꯃꯆꯥꯅ ꯀꯧꯔꯦ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯦ ꯃꯄꯥ ꯃꯟꯖꯥ ꯄꯝꯃ ꯊꯣꯛꯂꯛ ꯂꯥꯛꯀꯅꯤꯕ ꯃꯅꯤꯁꯥ ꯄꯝꯃ ꯁꯅꯥꯅ ꯆꯥ ꯊꯩ ꯃꯆꯥꯁꯤ ꯉꯥꯛꯇꯅꯤꯅ ꯈꯥꯕꯩꯁꯨ ꯁꯤꯟꯅꯔꯦ ꯑꯃꯨꯛ ꯇꯥꯔꯦ ꯁꯣꯝꯗ ꯄꯀꯧꯔꯥ ꯂꯩꯔꯦ ꯁꯣꯝꯅ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯅꯦꯛꯁ ꯑꯣꯏꯅ ꯁꯤꯗ ꯄꯀꯧꯔꯥꯒ ꯃꯪꯒꯟꯒ ꯇꯧꯔꯒ ꯄꯨꯊꯣꯔꯛꯑꯦ ꯆꯠꯈꯤꯕꯒꯤ ꯍꯥꯟꯅ ꯑꯗꯨ ꯇꯧꯔꯝꯕꯅꯤꯗꯅ ꯁꯦ ꯑꯩꯈꯣꯏ ꯇꯥꯅ ꯁꯣꯝꯗ ꯄꯀꯧꯔꯥꯒ ꯃꯪꯒꯟꯒ ꯄꯨꯊꯣꯔꯛꯑꯦ ꯃꯩꯁꯦ ꯈꯔ ꯇꯞꯄꯅꯤꯅ ꯃꯌꯥꯝ ꯏꯟꯁꯥꯡꯁꯦ ꯃꯇꯝ ꯈꯤꯇꯪ ꯀꯨꯏꯅ ꯆꯪꯉꯦ ꯍꯥꯎ ꯄꯝꯃꯨꯔꯣ ꯌꯥꯝꯃ ꯌꯥꯎ ꯄꯝꯃꯦ ꯏꯟꯁꯥꯡ ꯄꯝꯃꯦ ꯕꯥꯅ ꯄꯝꯃꯦ ꯁꯣꯝꯗ ꯃꯣꯏ ꯃꯌꯥꯝ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯃꯣꯏ ꯆꯥꯔꯤꯉꯩꯗ ꯑꯩꯅ ꯀꯨꯀꯤꯁꯦ ꯉꯥꯏꯍꯥꯛ ꯄꯝꯃꯦ ꯃꯄꯥꯟꯗ ꯃꯩ ꯃꯨꯠꯈꯤꯗꯅ ꯏꯟꯁꯥꯡꯁꯦ ꯃꯅꯨꯡꯗ ꯑꯣꯏꯅ ꯄꯨꯁꯜꯂꯦ ꯁꯤꯗ ꯑꯣꯏꯅ ꯇꯥꯔꯦ ꯍꯧꯖꯤꯛ ꯁꯣꯝꯗꯅ ꯑꯉꯥꯡꯈꯩ ꯏꯁꯩ ꯁꯛꯅꯕ ꯇꯧꯔꯤ ꯇꯁꯋꯟꯅ ꯍꯧꯖꯤꯛꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯊꯗꯣꯏꯒꯤ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯃꯣꯏ ꯏꯁꯩ ꯁꯛꯄꯁꯦ ꯁꯣ ꯄꯤꯇꯤ ꯄꯣꯁꯇ ꯂꯩꯔꯤ ꯑꯩꯈꯣꯏ ꯄꯤꯇꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯖꯦꯁꯤꯒ ꯑꯗꯒꯤ ꯔꯦꯃꯟ ꯍꯦꯛꯇꯔꯒ ꯀꯟꯅ ꯁꯥꯟꯅꯔꯤ ꯁꯣꯝꯗ ꯑꯕꯨꯡꯉꯣꯁꯨ ꯑꯃꯨꯛ ꯆꯪꯉꯦ ꯑꯕꯨꯡꯉꯣ ꯅꯪ ꯁꯥꯟꯅ ꯍꯩꯕ꯭ꯔꯣ ꯅꯥꯎꯁꯦ ꯊꯦꯡꯅꯕꯗ ꯄꯀꯧꯔꯥ ꯆꯥꯔꯤ ꯃꯥꯁꯦ ꯅꯥꯎꯁꯦ ꯍꯥꯎꯕ꯭ꯔꯣ ꯃꯔꯤꯛ ꯃꯍꯥꯎ ꯊꯣꯛꯄ꯭ꯔꯕ ꯃꯣꯔꯣꯛ ꯊꯨꯝ ꯆꯞ ꯆꯥꯕ꯭ꯔꯣ ꯃꯣꯔꯣꯛ ꯈꯔ ꯁꯥꯕ꯭ꯔꯥ ꯅꯤꯉꯣꯜꯁꯤꯡꯁꯦ ꯁꯣꯝꯗ ꯉꯁꯤ ꯆꯩꯔꯥꯎꯕꯒꯤ ꯑꯩꯈꯣꯏ ꯇꯥꯗꯤ ꯃꯆꯥ ꯌꯥꯎꯗ꯭ꯔꯦ ꯁꯥꯟꯇꯤꯒꯤꯁꯨ ꯃꯆꯥ ꯌꯥꯎꯗ꯭ꯔꯦ ꯏꯆꯥ ꯃꯥꯡꯈ꯭ꯔꯦ ꯃꯣꯏ ꯃꯌꯥꯝ ꯅꯝꯅꯕ ꯍꯧꯖꯤꯛ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤ ꯑꯉꯥꯡꯁꯦ ꯅꯅꯥꯎꯁꯦ ꯁꯣꯝꯗ ꯍꯨꯏ ꯄꯥꯏꯔ ꯁꯥꯟꯅ ꯂꯩꯔꯝꯃꯦ ꯃꯥꯡꯈ꯭ꯔꯦꯅ ꯇꯧꯔꯒ ꯍꯣꯏ ꯂꯥꯎꯅꯦ ꯐꯣꯇꯣ ꯀꯥꯞꯁꯤꯂꯥꯎ ꯐꯣꯇꯣ ꯀꯥꯞꯁꯤꯂꯥꯎ ꯏꯟꯁꯥꯡꯁꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯃꯇꯝ ꯌꯧꯔꯦ ꯐꯗꯤꯒꯣꯝ ꯇꯥꯏꯃꯤꯡ ꯌꯧꯔꯛꯄꯅꯤꯅ ꯑꯩ ꯆꯪꯉꯛꯑꯦ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ ꯇꯦꯁ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯌꯦꯟꯁꯦ ꯀꯣꯊꯣꯔꯛꯑꯦ ꯈꯔ ꯃꯍꯥꯎ ꯇꯪꯒꯦꯅꯀꯣ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯁꯤ ꯄꯤꯁꯤꯝꯗꯤ ꯐꯖꯔꯦꯍꯦ ꯃꯈꯣꯡꯒꯤ ꯀꯩꯅꯣꯗꯨꯅꯦ ꯍꯥꯏꯒꯟꯒ ꯍꯥꯏꯐꯦꯠ ꯇꯥꯏꯅꯕ ꯃꯄꯥꯗꯣ ꯃꯁꯤ ꯍꯥꯎꯕ ꯑꯁ ꯇꯤꯟ ꯇꯥꯒꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤ ꯃꯌꯥꯝ ꯍꯥꯎꯅꯤ नमे हावे चाका यादरा लाइक तुम चाका न बनी को हावे में मरे माउ तो है मसे
anh là test top one anh chúng ta này thì mày làm nên nhiệt cái này đi mày làm như không chấm này anh là test cái pizza lo lo Tổng thân rồi mục test top rồi chứ tổng rồi âm ta sau nữa as how bro Yes. Mani nang smoke le sula di smoke manam na loi re tai how what am sa how bro how ya si mo so ko mi am sa ba si ko tan tan ang kai hana sa ba ho re ko Raymond Hector Jesse San adagi ko Ricardo Yes, aku bi padana phamdara pudare. How bro cha? How bro? Cha how bro? How ya? Oh, so. Yam nung mai na phamni ku cha je. Sana thano me am uthore ho sik daloi lai re me am. Somda thida dana khota dana. Mo si lai re. Sina nga atoi bo thongba. Sina singju. Yomba. Salad, sapo. Xin đây em yên đủ khó đấy bây giờ đó anh đi tăng hai một lối sẽ lấy sao một lối sẽ thôi à bữa cái bếp gì ai làm thế không đúng cái xuống không rồi chứ tao có sao rồi tăng hai một lối đấy si hầu tìm này bà 거기 전주 딱 가양 싸 그래? 헝들이야. 호독보이 왔네 봐. 싸. 좀 더 뭐 계속 싸워 하고 그래? 블레야. 그노 싸카 하하 뻑시라. 아. 그노 เป็ด mga sudoira. 한다가. Abule pan nai gre ngasi di me amso hauna ing na tap sana di santi ka di pakhara nam re me sab thak pa loi re me am sinan sana re ado tamosan joi music sida lai koi piti sak sa loi na ma camera de gi cho lo la lai ri da sak thong am phom do za son no wai ka season gre ji yam nan na saba thak pagi thoram di matang se loi re ma'am hi nong le nung sida mo hau do re ma'am mai mut khadi pak ta ni ei angang ma'am kan lang e so nong le nung sida ho ka do re nong mo chu do re saksa bagi thoram loi re jing program ma to po hau do re program to po na video to bom da samda jara ge sak ki thoram je swai de lo shan lage na to po program na to po lo ra ge sa bye bye to lo mo bye bye